Orissagi Balasore District ki manung chena leiriba Fakir Mohan Autonomous College asida Bachelor of Education gi ani suba chahida tamlibi nupi mahiroi ama college asigi principal gi office mamangda masa mathanta mai thajaduna sijakre thaudo asigi matangda fangba report ta Fakir Mohan College asigi Education Department gi Head of Department Samir Kumar Sahuna victim nupi masa asida matam kharagi mamangdagi hauna nupa nupi gi oiba sexual gi oiba mari sing thamnanaba hanjin hanjin taklammi adubu victim nupi masa sinadi yaramde masidagi education department gi head of department oiriba Samir Kumar Sahuna yamna toina mahiroi nupi masa asida threaten tawduna mana haiba yadaba taragadi phangliba marksing semdok sadokduna fail ohengani lanana mage personal matter gi matang da su family sing da pau tamgani haiduna aki akhang pirami masina maram oraga victim nupi masa si wakhal leitana leiba ngamlamde victim asida mayok nariba awaba asina maram oraga college ki principal da thaudo asigi matang da wakal ami lonana college asigi internet complaint committee da su Samir Kumar Sahu hariba oja asina mangol da sexual harassment pire masigi matang da thijinduna akanba action lokhat pinaba haijarami hairiba complaint asi mahakna July gi tang ama kumjali singani kunga manga asida mari lenaba college asigi authorities sing da tawkiba complaint ni authority gi side tagi tawrakliba complaint asigi matang da action amata lokhatana tuminna lerami college asigi principal na victim nupi masa asibu kauduna thangalakliba wakat adu college asigi ijat kidamak khallaga handoknaba akanba wafam thamlami loinana karigumba complaint asi handoktaba taragadi FIR panduna victim nupi masa asibu jail da thamgani haina fawba kihen khangalami matang asida lakliba wahangdi Satra amagi punsidagi college asigi ijatna hena maru oirabra haibasini masigi makha tarakpada leikidrabi mahiroi asinadi wakat adu handokide laibak thiba thogdok thokadaba numit marini watlingaida victim asina mahaki X account dagi college ki authority da athuba matamda action lokataba taragadi mahak masa mathanta suicide tawjagani amadi mahakna suicide tawbagi responsible pumbadi mahaki education department gi head of department oina leiriba Samir Kumar Sahu amadi college ki authority na pugadabani haiduna X ta thagalaklami loinana mahiroi nupi masa asina X ta thagalakliba mahaki post asi Orissa gi chief minister Mohan Charan Central Education Minister Dharmendra Pradhan Women Commission amadi Balasore District Police ta take tawduna hairiba post asi mahakna share tawkhibani masigi matung tarakbada mahakna college asigi principal gi office mamangda dharna na singba famduna akanba protest satharami adubu taroi khana tabi kidraba kaisu tawba ngamloi matagum matam khara zathajaram laba matungda tanduna masa mathanta tokhragani haibagi wakhallonda authority nesu karigumba action amata lokhat paleiramde college ki authority sing asina matam chana action lokhat pidaba asina victim nupi masa asigi wakhalda yamna nungairamde masina maram oraga mahak ase seasonable period ase lauram kibani July gi tang taragani thoida college asigi principal gi office mamangda mahok sagumna dharna chathaki adubu ikhang khanghodana victim nupi masa asina masa pumba petrol hejinduna principal gi office mamangda masa mathanta mai thajaduna sijaki masigi matungda maina saklaba mahaki hakchang adogolonana college asigi principal gi room tamna sensinaba honaraki manak aduda leramba nupa amana kannanaba honaki adubu maina sakliba adudi kanbangam kide victim nupi masa asigi haksangi saruk sada marbu daraga manga maina saktuna phibam luna soki khudakta Balasore Medical College ta pukatki masigi matungda Bhubaneswar da leiba AIMS ta amuk makataba treatment chathanabagidamuk purakhi hospital asida yaruklaba matungda burn center ICU da thamduna intravenous fluid intravenous antibiotic na singbasing asi thaki masida natana mahiroi nupi masa asigi thawai kananaba intubation amadi mechanical ventilation phawa chathaki
matik chaba layeng pathap amasung oithokpa yaba supportive management pumnamak sijinnarabasu mahiroi asigi punsi kanba ngamkide. July gi tang taraga marigi numidang pung 12 nifuga taruk chatpa matamda Bhubaneswar leriba AIMS Hospital asida mahiroi nupi masa asi laikide. Mahiroi nupi masa asi laikidebagi pau taraduna AIMS Bhubaneswar da Orissa gi Deputy CM Prabhati Parida laktuna imung manungi awabada saruk yaki amadi thaudo asigi matangda chenaba maralaiba miyai kudimak chairak pigani haiduna phongdoki. Loinana Dr. Singna numit humni chupna makhoigi areiba pambai puthotuna mahiroi asibu kananaba hotnakiba asigidamaktasu thagatpa phongdoki. Orissa da paliba government asi BJP na lead toba government ama oirami. Masina maram oiraga misi asigi matangda political gi su chainaba mayam ama leri. Congress amadi BJD na laibak pukpa numita Orissa ban kauki. Workers singna Bhubaneswar leriba AIMS Hospital asigi akoibada akanba khongjang kaya marum sangsilami. Makhoina phongdokliba asi July gi tang taraga marigi numidang pung 12:46 chatpa matamda mahiroi asi laikidraba matungda pung khara lairaba matungda ahing nongyagi pung 2 da karigidamak postmortem asi pangthokibano. Amadi postmortem pangthokpa loraba matungda haksang adusu numit adumaki numidangda mahaki mayumda karigidamak yamna thuna thilakibano haibasini. Masigi matangda state government amadi police na thaudo asibu namsinduna thamba pamlibra haiduna Congress amadi BJD gi maikidagi phongdoraki. Ngasi July gi tang 13 asidasu Orissa Assembly gi mamangda khongjang changsinba amadi asok apan yawbagi pausing adumak lagni. Laikidrabi nupi masa sigi aroiba mathau mangam haukiba July gi tang 15 laibak pokpa numita mahaki khonggangda miyai lising kaya social worker political leader BJP gi MP Pratap district administration gi official sing amadi mafam aduda tilliba miyam dagi sintharakpa mitlu piranga loinana aroiba mathau mangam mahaki poknafam lamdam aduda pangthokki. Victim gi apokpana phongdokhibada magi machanupina aranbagi mayokta magi aroiba matam phawba lanthengnagani haiduna phongdoklami. Loinana apokpa sina makhatana phongdokhiba asi mahak compensation pamde. Mahaki macha pami maramasina Orissa government na mahaki macha adu mangonda sinabiu haiduna tengthana waina kapki. Amadi laikidrabagi mamadi wakhal tadana angaubigum laiki. Police nasu thogliba thaudo asigi matangda Principal Dilip Ghosh amadi Education Department gi Head of Department Samir Kumar Sahubu phaki amadi court putoklaba matungda numit mangani gi oiba police custody gi rema lauki. Victim nupi masa asigi khungangi miyoi singna phongdorakpada thaudo asida chenariba miyoi singa fast track court putoktuna akan bacharak piu haiduna demand taurakli. Thaudo asiga chap manaba case ama chahi asigi February 3 su Orissa gi Kalinga Institute of Industrial Technology KIIT Bhubaneswar da mahiroi amasu Masa Mathanta suicide tawduna laikide. Masigi case asisu mental harassment ni aduga authority na negligence leiduna mahaksu suicide tawduna sijakibani. Orissa gi Chief Minister Mohan Charan Masina phongdokiba asi March thada phamkiba assembly gi mifamda kumjali singani kundagina kumjali singani kungamanga gi February faubada Orissa gi state asida mahiroi humdragani thoi suicide tawduna Sikhre haibasini amadi mahiroi singna asugyamna suicide tawduna siribagi maram singasi mental pressure harassment pressure of study domestic problem amadi depression singba maram singasina maram waraga state asida mahiroi singasi lisingani kundagina kungamanga faubada Masa Mathanta suicide tawgibani haina phongdokkibasu leki. UGC gi guideline matung inasu educational institute kunimakta sexual ga mari leinaba miyut minai singi matangda thijinnaba committee ama leiba haibase tangai mak fadabani. Sexual gi miyut minai ga mari leinaba complaint da Satra aduna tawragliba complaint adu ningthijana taraba matungda apiba matam amagi manungda investigation tawduna maral lerebadi charak soidana pigadabani. Asumna chathaba asina
educational institute-singda chathaba sexual ge mari lenaba-singda yamna thuna justice phangi haiduna makha taki. Thokliba thaudo sigi matangda Orissa-gi Balasore SP Ras Prasana phongdokibada angle khudingmaktagi thaudo asi ningthijana thijinbagi thabak chathari amadi tongan ba team kaya thadoktuna evidence sing khomjilaba matungda aranba chathakiba leirabadi madugi chapchaba dandi adu soidana maki pigani haiduna phongdokhi loinana Orissa-gi Higher Education Department Sahu amadi college asigi principal Deepak Ghospu thabaktagi suspend tauki. UGC nasu miyoi marina saba fact finding committee ama semduna thaudo asigi matangda thijinnaba order thokre. Hinglingegi matamda tawrukliba complaint adu ningthijana tabiraba matungda karigumba action khara lokat piramba tarabadi mahiroi nupi masa asi siramdaba yai. Crime ki wari sing asi tahanjaba matamda soikiba lankiba wahi watada taba nungai kidaba yauragasu tabiriba singna ngakpinaba nolukjari. Channel asibu miyamna nungsibiduna like comment subscribe tawbiramu tabiriba singbu amukahana khurumjari.